Rims ki Tamuana Changshilamba Khongjang Handokre, Hayang Ayu Pungnipandagi Mahosagumna, Rims ta Analaying Bagi Tabak Sataragani. Manipur State Museum da artifact listing taragi mathakta khomjinduna thambangamba se awang nongpok state singi museum singi manungda mang thaduna chatli haina governor AK Bhalan haikre. Anauba GST na India bu lisingani ni futreta malemgi senmitlon khwaidagi faba hum subalaibak poihanba ngamlagani haina MP Leishemba Sana Zawbana phongdokre. Amasung Manipur ki Governor AK Valana Sarugyaduna Governor Best Entrepreneur Award amasung Amias Outstanding Award lisingani kunmanga ngasi lanthokre. Kurumzari ISTV News meeting tabidaba singbu taramna uksari pau sandungna pizari Hayang ayuk pung nipandagi mahosagumna Rims ki emergency service amadi OPD horagani haina Rims ki medical superintendent Professor N Sandipna paumi singda phongdokre. Rims ki Shushruta Holda paumi singa unabada Professor Sanjipna makha takibada handak thokiba laibak thiba thokdok aduga mari lenana enquiry tawribani Manungda kari tauri haina haidokpa yadaba kaya amasu leiri Khongjang Changshilamba Teachers and Medical Officers Association na Manipur miyamna thengnariba awabasing yenglaga Khongjang handokibadagi Rims mahosagumna thabak hounanaba phirep lawrakpani Rims Hospital asi doctor amasung nurse masingna yengnabada anaba masing ka hena henmanbana maram oraga khudong chadaba kaya mayoknabana doctor amadi anabagi marakta pau phauna buatpagi thokdok marakta thokpa yawi Asugumba thokdok amuk hanna thoktanaba yamna kanna honari miyamna doctor oirakliba asi mahairoi oiringaida lairik khakta paraga leirakpana miyamga samnaraktaba doctor oiraklaba matungda miyamga tinaba yaraktabani hainariba adu koknanaba MBBS tamba hobagi ahanba sahidi karigumba para amata taktana anaba karamna loinagani haibagi course ama hapsinduna tamba hore hari Yariba makai nungai taba thokdok thoktana bakan honari miyamna su social media amadi atei par platform singda Rims Hospital bu hunduna ngangbiganu ngangba du lepiduna matau karamna manglomda sangshin haiba suggestion sing pibiu hainasu appeal tawrakli Indeksi Rims ta honing daba thokdokra thokre social media karikrada Rims pu yamna athiba mong da puthokpi bo khoi thengajare adura khoi gi site gi sengdokpa yaude haidana mayamna adum haibirei adu ngasi ahan boina khoina khoi hospital gi site college gi site gi amasung teachers and medical officers association gi site gi mayamda karigumba wahi kharadang phongdoksagi adiki last 1.5 months da yam thoning da thokdo khara thoi masida ekhoi gi di official norms mayam leibinina norm gi matungina inquiry tawduna leibasida public ta si tawre na haidok pasi hek mana police report tawre police ki subjudice oibinina haibangam de adugum khara ekhoi da witness khara leijai haibasai haijage mayamna wabiba ekhoi loinam ujare ai yam thagat chaning badi Teachers and Medical Officers Association na amasung leiriba association mayamna ekhoi Manipur gi namukta leijabani ekhoi su mayam gi sebagini masi khalaga hayengi Ayuki pungnipandagi OPD amasung casualty animak hangba haiduna mayamna ujik lauthopire Rims ta ngang unabagi thokdokta nupi ama laikhidabaga mari lenana miyamna doctor da khut tharamba madi hospital gi polam sing akaya toy thogalamba singbu yaning da phongdoktuna Indian Medical Association Manipur State branch na sinduna wakat mifam sathakre wakat mifam duda lanai amadi lenga ki hospital gi doctor amasung nursing sarugyaki Lampelda leba IMA gi complex sathaki wakat mifam duga matangda IMA gi secretary Dr. Soram Gautamna angang unabagi thokdok adu da laikhidrabi nupi adugi thawaina mapugi manakta ingna chikna leiruna ba thoni baga loinana imung manunggi awabadasu IMA gi maikei dagi saruk yari haiki lanai amadi lenga ki hospital da pamdaba thokdok ama thokpada doctor amadi hospital da tainaba si yamna toina thokpa thokdok oire state asi healthcare delivery system da mapan gi state singa yengnabada khara sothaba oibana thokdok singa si thokpagi maram amasu oiba yai haiki miyamna hospital da tainabagi mahuta logi oiba maikei da satuna enquiry tawduna mara lei leite haibadu thidok binasi mara leiram labadi doctor natragana hospital adu license phawba kakpa yai miyamna mok sagatuna violence tawbana doctor singna miyam layingbada safaba oidrabadi miyam gi mangjaba lakani haiki akhoi amatani
अखोई प्रजाजु डॉक्टरजु प्रजागी पार्ट अमनी अखोईजु दुम नारिनी लायेंगिनी अददा अखोईना मयामगी सेवा तौबसे सिजे मपुंग फाना तौहनजे हारगदी डॉक्टर सिंगदा हेल्थ केयर प्रोवाइडर सिंगदा अखी अहंपो अंदबा अद तुंगदा सिगुम्बा असियना एनी थोको मतमदा डॉक्टर दा हेल्थ फैसिलिटी दा हेक्ता ताइनदबा अदुगी महत्ता इंक्वायरी एमा चन्नबगी चप चाबी आइन की मतुंग थबक चथबसिना सिन चुमगनी अदना मो वायलेंस करिकरासी यारिङै तौहलोइसी मयामगी ओइना फत्ते मयाम अपुंबगी मांगजबनी हाना इन थमजनिङि हदक्ता मिसी मिना तोइना थोकपदगी रिम्स हॉस्पिटल की डॉक्टर अमा लाइबक थिबा थौदोक नंख्रबा मिवे अदुगी कांगबुना फुई हाइबा थौदोक अदुदगी तोंगान तोंगानबा मेडिकल प्रैक्टिशनर अमदी स्टाफ सिंगी लुप सिंगना हॉस्पिटल अमसुंग लनाई क्लिनिक यावना अतै लायंगफम अमदी टेस्ट तोफम खुदिंगमक थिंजनखिबदगी मियामदा चावना खुदोंचादबा मायोकना हले हिरमसगी मतंगदा यानिंगदबा अमसुंग यानिंगबा वाफम कया फोंदोकनरकली हिरमसिदा पाउदम अमा लोबिसे अइन हजिक लाइजरीबा मफम असे रिम्स हॉस्पिटल की कैंपस मनुंगदने हौखिबा निमित खरनी की ममांगदा रिम्स हॉस्पिटल दा थोकिबा यामना नुंगाइतबा अमसुंग याम लाइबक थिबा थोकदोक अमगी मखा तारकपदा अखोय हजिक रिम्स हॉस्पिटल ओरेबा फिम असिग मरी लेना डॉक्टर सिंग अमसुंग तोंगान तोंगानबा अखोय डॉक्टर की एसोसिएशन कयाना अनाबा लायंग लेपखिबा असिना मरम ओरकांदा हजिकती स्टेट असिदा अखोय मियामदा सावना अना लायंग खुदोंचादबा मायोकनबा हौरे अखोय खुदकी ओइना इमरजेंसी ओइना पुखलकपा अनाबसिंग डॉक्टर लेतबदगी मयुमदा हनगिबा अमसुंग ओपीडी येंगनबगी दमकता लाखिबा पेशेंट सिंग ओपीडी हांगदबना मरम ओरकांदा हजिक मखोय याम निंगबा कायना हनखिबगी सक्तम अदु उरी असुमना अखोय की हेल्थ केयर की लमदा डॉक्टर सिंगना अखोय मियाम मरु ओइना अखोय अनाबसिंग लायंग लेपखिबा असिना अखोय मियामदा करी करी खुदोंचादबा थोली अमसुंग असिगुमा खोंथांग अमा लौरकपा असिगी मतंगदा तोंगान तोंगानबा मियोसिंगना मखोयगी ओइबा मोड कया अखोय ISTV न्यूज़ ता फोंदोरकपा मयाम पुन्ना लोमिनसी अनाबा पोरइबा मीना डॉक्टर की वा तारगा थबक खुदिंगमक चथबा ngaktaनेबा डॉक्टर ना हायरदी आई अनाबा फनी हायबसे अनाबा पार्टी अखोयगी माइगैदा अदुमक लैजैयेबा अदुगा अनिदुगी मरक्तगी खनबा थोलैसिदी याम चाउना खनबा होबा पोट अमा अदुम मांगदा ता लैरे हायबसे मियामना दुम खंगदना लैरबनेबा अदुगा खनरे सोइग्रे तौरे अदुगा पेंदबदगी सिरिबा माइगैदगी तौरे मियामगी डॉक्टर दुना अइंगोंदा फुरमे हायदना पुनमक लम खुदिगी अनाबा पुनमकसे अमता येंगरो हायबदी करी आर्थनोदो अंगम अंगम सानागे हायबगी स्टाइलदा नखोइना डॉक्टर फुराबनिना अखोइगी थबक खुदिमक थिंगनी हायबदुदी आइदी खितंग फजबा वाटप्राइना खल्लेबा थबकसे चाउरा चाउरगा लाइरिकसे हैरा तुंगी वारी मयाम से उरगा थबक तौगदबनेबा अखोइगी मोतदी अखोइ तौहनिंगेबा अदुबु पुनमकसे सुपसलगा हारबा मतमदा मणिपुरदा पोइबा इरैसा खुदिंगमकसे हयेंग हायबा नुमित असिगी वखल खलगा थबक खुदिंगमक तौहनिंगे मसामक रिम्सदा मा लायेंग बयाद्राबा मा अतोपा प्राइवेट येंगी कैगिनोबा अदो येंगबना फै मोय अदुमाय तौरगदी अखोइ अकनबा खोंजंग प्रजा मयामना संगेलकनी मोई डॉक्टर खरना तौनिंग मौंग तौवे मोई डॉक्टर थिंजल्ले अदुदी अखोई प्रजा लैरिबा मणिपुर के साम लैरि मी मयाम जी कयम खंदे मोई को सिरासिदा मोई मोने लिंखत हॉस्पिटल की टाइप दा तौद्रो मोने सारनिंग मौंग एक सानै हैबा ओय हांगदे हांगदो हनिंगी अदुसु हांगदोक्त्रगदी मोने सुम हांगदोक्त्रगदी अखोई लैबाक मै प्रजा मयाम जी तुमिन लैरोइदना अखोई जेसी सेमे अखोई अदुनी हारगा सरकार के यानरे हारगा त तुमिन लैगिबसे तौबिनोबा मीदु सबचाबा पनिशमेंट अमा फंगनसेबा एनी पर्सन छोइरमिदो गवर्नमेंट मथौ मसक खंगदना जुजा जुजा तौरगा मोइगे अछोबदो कुपसलगा हेते यानगरे हाइबनिना प्रजासु डॉक्टर डिपार्टमेंट सु लोई सोइरेबा अचौबना फम लैरगा मचाने यंगहलदी सोइदना सोइरकनी डॉक्टर दि मिगी पुंसी कनगदबनी पैसा ngakta ubino प्राइवेट हॉस्पिटल दसु रानाय थबक तौबिरनु अनि थोकपिरनु करिगुम्बा अनि थोमगदी गवर्नमेंट अमदो मागिदो कक्थटपिरो डॉक्टर सु मियांगी येंगगा प्रजागी येंगगा साउनिंगबा कोंगाई लेरसु नुंगाइतबा कोंगाई लेरगसु पेंदबा कया लेरगसु मदु पुनमक तो थादोकपिरगा वाखन चाउथोकपिदना मिगी पुंसी कनगदबनी अमरोमददी लाइगुम्बनी असुमना तोंगान तोंगानबा मियोसिंगना ISTV न्यूज़ ता फोंदोरपा वाखलोलगी मतुंग इना हौजिक डॉक्टर अमसुंग तोंगान तोंगानबा एसोसिएशन सिंगना लौरिबा खोंथांग असि हंदोकपिरगा अखोई अनाबसिंग महौसागुमना अखोई लायेंगबा गी तंजा अदु लहुनिंगबगी अपामा ISTV न्यूज़ ता फोंदोरकले अदुबो डॉक्टर सिंग अमसुंग तोंगान तोंगान डॉक्टर की एसोसिएशन सिंग असिना हौजिक ओइबा फेम असिगी मतंगदा करी करम्बा अखोई सिचुएशन दा हाइरिबा खोंथांग असि हंदोगा मखाताना अखोई पेशेंट सिंगसी लायेंगबा हौगदगे हाइबदुदी अखोई मयाम पुन्ना ngaminaba tari
ISTV पाउगी दमकता कैमरामैन टी एस ननाउगा लोइनेना पाउदमजरिबा कुमारजित वाहिंगबम ISTV न्यूज़ रिम्स इम्फाल थासिगी तांग कुनमाथोइगी नुमिदांग रिम्सता अंगांग उनाबदा नुपी अमा लैखिदबा दुगी वाहौदा डॉक्टर अमा फुखिबा दुबु यानिंगदबा फोंदोक्तुना संगशिलकपा खोंजंग छौगतुना डिस्ट्रिक्ट हॉस्पिटल बिष्टुपुरगी डॉक्टर नर्सिंग मसुंग स्टाफ सिंगना हॉस्पिटल कॉम्प्लेक्स ता वाकत मिफम फमख्रे वाकत मिफम अदुना मरम ओरगा OPD अमदी OT ngasiगी ओइना थोंग लोनबगा लोइनना अनाबा मत लायेंखिदे Manipur State Museum na lamdam sigi cultural heritage tradition amadi history gi laikon ama oina leibada natana awang nongpok state singi manungda artifact lising tara gi matak leiba singthaningai oiba museum amani haina Manipur gi governor Ajay Kumar Bhalana ngasi Manipur State Museum de sinduna Manipur State Museum de pangthokpa Manipur State Museum gi yangkai teruk suba foundation celebration of Seba Parba lisingani kunmanga thorum da fongdokre Thoramadu Manipur ki Chief Secretary PK Goyal, First Lady Jyoti Vala Amadi, Chief Secretary Giloina B Madhuri Goyal na Athoiba Mitung Singweki. Manipur ki Governor Ajay Kumar Valana, Hyang Hiren of Churachan Maharaj, a living legacy of Manipur heritage Haiba Laidikamashu Funki. Tungda exhibition on Hyang Hiren, Royal Boat, Gold and Rare Hangdopuga Loinana, Manipur State Museum ki complex ta Uchara Singh Shuthaki. Manipur ki Governor Ajay Kumar Bhalana, Manipur ki Museum masina chahi yangkai taruk chupna, lamdam sagi nat chanabi yauna, maruoiba mahimasan gi wakalon pi bawafam amasu oidi. Tungda horakliba miyoi kayagi, tungi paring naina lakpa saukat pagi mangal piri bamafam amasuni, Museum masigi hauzik leiriba amasung hana leiramba curator singna institution asibu ningthina thambibagi lauriba thodang asi yamna maru oi haiki. Mahakna makha taradun asigi malem sida leiriba miyam gi punsi mahing asi hauziki khumang chaushilaba technology asina masak takli globalization gi asoba ahongba kaya sisu aikoina nathairaga thamba yade asiguma matam asida museum amana lauriba thodang asi yamna paukthok chauthorakli Manipur State Museum da artifact sing taragi mathakta khomjinduna thamba ngamba asi awang nongpok state Museum singi manungda mang thaduna chatpada natana state asigi culture identity su ngakpada achoba thodang loriba museum amani haiki Foundation Day asiga mari lainana pangthokliba exhibition asida utliba top haisingba kaya asina tungda horakliba mahairoi singda kanaba kaya su piragini haina governor na fongdokhi A museum is not merely a building and houses artifacts, it's an institution that serves a profound social purpose. It acts as a vital link between the past and the present, preserving tangible and intangible heritage for future generations. It is also a reminder of our roots, a window into our rich history, cultural diversity, and our achievements. In fact, a museum is a living institution that connects the past with the present and guides the society towards a more informed and culturally rich future. And I am happy to learn that Manipur State Museum has played this role to perfection. For over 5 decades, it has acted as a guardian of Manipur's rich cultural heritage. With more than 10,000 artifacts in its collection, it is one of the foremost museums in the Northeast, playing an essential role in preserving the cultural identity of the state. Nauna semdoklaba GST ngarangdagi Prime Minister Narendra Modi na chatnare haina laukthokhiba asina lisangani nifutareta India gi sanmelon asi malemgi ahum subada leibaga loinana saukhatpa India ama oiba ngamlagani haina Rajya Sabha gi MP laisemba sana jawbana fongdokre Thambal Sanglen da pangthokpa pawmising unabada sana jawbana makhatana hanagi GST Council na semlam liba asidi yamna ariba 4-tier system ne handak semlak liba asina 2-tier system da semdoklaga chada taranipa namadi chada manga khaktamak chanaragani India da leiriba middle class family farmer madi sector khudingmakta kanaba oiragani anoba system asina item chohum humbutra manga maruoina automobile electronics item medicine amadi medical equipment singda tax hantharagani Haujikti 2-tier da hanthaba asina mapa leibaktagi pochai leibagi mahutta India da sajaba posak adukhak leiduna sizinarbadi demand gi chang wangkhatlabanina production gi changshu hengalakpana maram oraga India asi mapan lamgi mateng yaudana masana maromdom lepangam leibak ama oiba ngamlagani haiki maram aduna risingani niputareta India asi mipan tang leibak ama oinana ba Prime Minister na ningliba manglana si mangphau na ngamlagani
tungda paumisingna rimsta handak thokliba thokdoksigi matangda hangbada doctor singsu miyoibagi punsi kaningda boiramloi amoromda laikhidraba imung adunasu doctor singi thabak thoramda pendaba yauramloi hainingai leite hiramsigi matangda governor ga tanarga kari toba yabage haibadu yengshinge haiki हाइबम तमदा हाइरिबा रिफॉर्म असे मसी एकोन येंगबा मतमदा भारत सी अदुगुम्बा पृथ्वी का अहुम सुबा इकोनॉमी दा लाकनाबा अदुगा 2047 दा भारत से अदुगुम डेवलप भारत अमा विकसित भारत अमा ओइनबगी अदुगुम्बा मंगलांदो मदु पोरगना भोनबदा हाइरिबा एकोगी बिसिंगबा सिंगसिदा लौरिबा खोंथांग से एकोई खुदिंगमा के सुनी अदुगा भारत बासी खुदिंगमा के सुनी अना सिगुम्बा याना माइलस्टोन ओइबा याम हिस्टोरिक ओइबा मखोगी सिगुम्बा एकोगी GST रिफॉर्म से मसीगी धमकता इसागी माइगैदगिसु अदुगा कोई पार्टी की माइगैदगिसु अदुगा नागरिक पुनमकी भारत की कोई सिटीजन पुनमकी माइगैदगिसु ऑनरेबल प्राइम मिनिस्टर ऑनरेबल होम मिनिस्टर बो खुदिमंगना हागतम तोई पाओगी मिफमदुदा बीजेपी मणिपुर प्रदेश के जनरल सेक्रेटरी एडमिनिस्ट्रेशन शरद कुमार अमदी एम अश्विनी कुमार सुसरुग्या की मणिपुर की गवर्नर A.K. भलाना सरुग्यादुना गवर्नर बेस्ट एंटरप्रेन्योर अवार्ड अमसुंग अमेयर्स आउटस्टैंडिंग अवार्ड लिसिंग अनि कुनमंगा ngasi लांथोखरे डायरेक्टोरेट ऑफ टेक्सटाइल्स कमर्स एंड इंडस्ट्रीज अमसुंग ऑल मणिपुर एंटरप्रेन्योर्स एसोसिएशन सिंदुना होटल इम्फाल की संगाई होल पांगथोकपा थोरमदा टेक्सटाइल कमर्स एंड इंडस्ट्रीज की एडिशनल चीफ सेक्रेटरी अनुराग बाजपाई अमिया की प्रेसिडेंट सौगाईजम ऋषि कुमार नचिंबसिंग सरुग्या की गवर्नर बेस्ट एंटरप्रेन्योर अवार्ड बबीना ग्रुप ऑफ इंडस्ट्रीज की मैनेजिंग डायरेक्टर अमसुंग चेयरमैन थांगजम डबली लांथोकी अमेयर्स आउटस्टैंडिंग बेस्ट वुमेन एंटरप्रेन्योर्स अवार्ड ना मैरा फूड्स की प्रोपाइटर हंजबम शुभरा देवी दा बेस्ट एक्सपोर्ट अवार्ड ना सैन एंड स्टोन मेडिकल डिवाइसेस प्राइवेट लिमिटेड की फाउंडर गांगबम प्रेमजित बेस्ट स्टार्टअप अवार्ड ना ग्रीन बायोटेक की को फाउंडर डॉक्टर असेम सुंदरी बेस्ट इनोवेटिव अवार्ड ना फूड वाईफाई की फाउंडर के बिकीचान बेस्ट एजेंसी अवार्ड ना नेटफी MD PVSLM मूर्ति बेस्ट परफॉर्मिंग अवार्ड ना लेसंगनी कुनिथोइदा पद्मश्री पीदुना इकाई खुमनख्रबा हैंडीक्राफ्ट्स वुमन नीटेड एंटरप्रेन्योर मोरांगथेम मुक्ता मनीदा पीदुना इकाई खुमनब उठकी थोरमदुदा गवर्नर अजय कुमार भलाना मणिपुर गुम्बा कल्चर की पुकई लेजबा क्राफ्ट्समैनशिप की टोप मसक लेबा लोइनना महौसागी लनगई मतिक चाना लेबा लमदमसदा एंटरप्रेन्योर सिंगसु मरांग काइना लेरी स्टेट मसुंग सेंट्रल गवर्नमेंट नसु हिरमसदा अवोनब पुरकनब होनदुना लाकली मिनिस्ट्री ऑफ MSME की मखादा पाइकटपा माइक्रो एंड स्मॉल एंटरप्राइजेस क्लस्टर डेवलपमेंट प्रोग्राम ना थबक पीब खक नतना खुदोंचाबा कया फंगनब ngमख्रे हाइकी इम्फाल ईस्ट अमसुंग सेनापति डिस्ट्रिक्ट की इंडस्ट्रियल एस्टेट ना हौगलक्लिबा नहासिंगदा हेना कानब पीबा ngमहलगनी हिल एरिया डेवलपमेंट प्रोग्राम की मखादा नोने अमसुंग तमेंगलोंग डिस्ट्रिक्ट पाइखलिबा टी प्रोसेसिंग यूनिट ना लमदम अदुगी पोथोक सिजनरगा हिंगननबगी लंबी पीदुना स्टेट सिगी डिस्ट्रिक्ट सिंगदा इंक्लूसिव ग्रोथ पुरकननबगी खुदम अम ओइरी हाइकी मणिपुर की ईयरमार्क तौरिबा फाइनेंशियल एलोकेशन मैन्युफैक्चरिंग सर्विस इंडस्ट्रीज फगतहंदुना मियामदा थबक पीबगी चांग हेनगतहनबा ngमलगनी हाइना सिंगथाकी Every enterprise that begins in Manipur, small or large, contributes to economic strength of our state and prosperity of our nation. As we look to the future, I am confident that with the continued support of the Government of India and the proactive role of state government and the unwavering spirit of people of Manipur will emerge as a vibrant hub of entrepreneurship and innovation in the northeast and beyond. This would take us to the Viksit Bharat by 2047 with Manipur being in the forefront. Let's move ahead together, guided by the vision of a self-reliant, prosperous and inclusive Manipur. रिम्स की हौजिक वरकलिबा फिल्म सिदा मसागी मथौ तौबा ngमलोइदबा डॉक्टर सिंह चयोल अमगी मनुंगदा थबक्तगी पोथाननब मतम पीरी हाइना KCP टाइबंगानब ग्रुप की पब्लिसिटी सेक्रेटरी सलाइंगानब मैतैना चेरोल थादुरकली चेरोल सिना मखाताना डॉक्टर की माइखुम उपलगा मसागी मथौ निंगथीना तौदबगी मियोइबगी पुंसी पिखमनहलिबा डॉक्टर सिंहना मखाताना एसोसिएशन की अमसुंग ग्रुप सिंह सेमदुना अरानबा कनखनब होनरकपमसुंग ड्यूटी तौररोय हाइबदा सौगलिबा खुदिंगमक मियामगी येंगलगा खुद थारगनी रिम्स की अथॉरिटी अमदी डॉक्टर सिंह असना मियोइबगी पुंसीदा दमी अमगुम
लौबदगी पामदब थौदोक कया थोकली KCP Taibangan Group ki Operation on Eradication of Public Enmity team na thizinbada Rims manungda amotpa amadi aranba kaya toramba thengnare mathau taraklabadi private hospital amasung clinic singdasu stakeholders singa tanaraga akanba cherak pinana buwarep lawragani haina cheroladuna palli Irawat Celebration Committee Khurai Local Council CPI na sinduna ngasi chama kunmapan suba Irawat Man Celebration pangthoktuna chahi marifu gi mathakta leiba halsingda khudol amadi citation piduna ikai khumnabu utkre Imalai Khurembi Mandap Khurai Ukrul Road the pangthokpa thoramaduda Irawat Celebration Committee Khurai gi President Comrade RK Amushanana amaga pullaga mateng pangnarba matamda Manipur si kangadoribani haibasi lamyanba Irawat na thabak oina utlamlaba ngasi aikoina tung induna thabak oina pangthoklabadi chahi ani makhairom loishin bangamdana leiriba India amasung state lengak na sanariba lila asi sanaba ngamloi ngasi lamdam sida leiriba yelho purup amadi miyamgi mihutsing yauna apunbagi oiba kholaw amaga loinana lambi da thoraktuna irang shi loishilu haibada India gi Prime Minister Manipur gi Governor khangduna leiba ngamloi punamak asi ngasidi kathokpaga loinana manaba khunai amagi damakta chongthoktuna honaramba miyam gi damakta mirot phawba takhiba lamyanba Irawat ki tung induna aikoi amatoibagi kholaw thokan batai haiki Palising taruk thagi paisa piraga game singda hanga thamba madugumba sifai karamba laloba karamba kuki singi maduna parjajna nungida kapa hapse bharat sarkar ne yengna leibu mathu tabra khudam to boy tharaga dali bibam thokta natak wari sanabde moi yadra diadna bharat sarkar ne moi lakshan gedi within pung amagi manungda loina lakshan nungamani moi ga loina mak cha thamin naribani moi ga loina mak thamin naribani moi ga tha khuri ki tolo piribani wari pun mak second teleport oi paun naribani adu machine thingma gamda bai base moi nadi kuki da hai bai barmadi lakpa alo ni hai bai narco terrorist ne hai bai kaino hai bai maru oi ban moi kapi bo organization ngdi bharat sarkar wari sa tambu du ne ba Lei ingkol miyam bu lengak na ngami haiduna tanthokpa yaroi makoi gidamakta matai miyam nasu sabsana lepkani haina ngasi matai community hall da matai maira paibi singna wagat mifam pangthokre Lei ingkol kan buluk ki thomi sing yauna pangthokpa wagat mifam aduda saruk yakhibi matai women welfare association gi general secretary Khetri Mayum Ibem Sana lising machamapal nifu dagi kunda leita aduna leiraklaba lei ingkol sibu lengak na tanthokna na bu honarakliba khongthang handokadabani haiki asuk kuina leiraklaba mafam sida miyam amadi hogalakliba angang singi yenglaga khulasi muthatpa yaroi masida karigumba tadaduna ngammi haiduna tanthokna ba honaraklabadi lei ingkol miyam gi damakta matai miyam na lepkani makoina sangsilakpa thabak thoram singdasu mateng pangani haidi Lengkol hariba mafamasi leporsi amadi TV nareba miyoi singna 1940 da khundalai taduna leiraba mafam amani mafam asida asukina khundalai taduna asukwana leijaraklaba mafam asi makoina nahongna na takthorapasida matai gi maira paibi apun balupna akoi nungaitaba phongdokjari awabata saruk yajari asukwana leiraklaba mafam asida hujikpu moikoi kadai da thamgani mokoi kadai da leigani habasigi mafam ama pibina bachu government da taksan bachu akoi saruk yajagani government da mayok yana chongthokjagani akoi maira paibi All Jiribam Working Journalist Union AJWJU gi kunmanga suba foundation de silver jubilee pangthokre Jiribam ge babu parada leba PWD guest house to pangthokiba foundation day aduda SP Jiribam Semi Ramror AJWJU gi president NG Bishwajit social activist N Bhudachandra retired SP Moirangthem Mubi amadi district information officer Nomaitem Bidyanandana maruiba miyosing oiki union gi thabak thorom kayada saruk yaramba leikidraba singi mafamda hai lei katuna ikai khumnaki amadi imung manungda asambu khudul singsu tamki union gi member singdasu union gi maikai dagi memento khusinaki Jiribam district leidiba awarapa department gi thabak thorom kayada Jiribam paumi singna Kadai kari asoiba leibagi amadi mai pakna pangthokpa thabak thoram kayabusu miyamda khanghananaba honasi leibak ama saukhatnanaba honabada paumi singi chawrba thodang lei haina saruk yakhiba singna phongdoknaki
था असगी तरा तरुकता तेरा कैथेल दा हौदोकिबा लियांगमई फुरुप की कैथेल मोबाइल मार्केट वेना तोंगान तोंगान बा मफम सिंगदा योनबा हौरगनी हाइना लियांगमई इम्फाल मार्केट की कन्वेनर सना जौबा नोंगथोंबमना फोंगदोखरे मणिपुर यूनिवर्सिटी गेट मयादा पांगथोकिबा पौमिसिंग उनबदा महाकन मखा ताना मोबाइल मार्केट असि था असगी कुनमंगा सगोल सेन नुमिता अयुक अंगनबदगी MU गी फुटपाथ सिंगदा पुंग मरीदगी फंबा हौगनी यूथ पॉपुलर क्लब कियामगई का खुसमनरगा फमगदोरबा कैथेल सिदा लमदम सिदा लेरिबा मियामना मतेंग पांगबिदुना लियांगमई फुरुप की ऑर्गेनिक वेब पोथोक सिंग सि लैबियु हाइरि अखोय मसल की मरकदा नुंगसिनबगी लंबी एमा युमफम थोनसी हाइबा पांदमदा कैथेल से हांगदोकपनी कुकी मैतै की इरांगना मरम ओइदुना लियांगमई फुरुप की पोथोक सिंग योनबदा मतेंग खरदोरबसु मोबाइल मार्केट असि पांगदुना हांगदोक्तुना पांगनबो होनबनी हाइरि केची मोबाइल मार्केट अमा चन्ननबा अखोय लियांगमई इम्फाल मार्केट कमिटी ना अखोय सिंजरगा मोबाइल मार्केट अमा पांगथोक सदोरिबनी MU की फुट ब्रिज लेरिबा जगह साइज की अहांगबसिदा अखोय मोबाइल मार्केट सी कमिंग सगोन जिनजी अयु अंगनबदा अर्ली मॉर्निंग दा मार्केट से लाकन फंबा होगनी पौमिसिंग उनबादु द सरुक याखिबी कौब्रु रेंज वुमेन सोसाइटी की को कन्वेनर रिंगजिन लियूना चिंगमी तमी नुंगसिनबगी मरी अमा सागतपदा चिंगदगी पुथोकलिबा पोथोकसिंग योनबा सिना पीरगनी लियांगमगी ओइबा खुसेमगी नतबा ताइबंग सेंबा मपुना पीबीबा पोलमसिंग असि मियामना लेबिदुना मखोइबु मतेंग पांगबियु तमगी इसिलेनाउसिंगिसु मतेंग पांगजगे हाइखि इकुई कुइजबदा अखोई परमानेंट ओइना अखोई फंबगी तंजासु फंगनी हाबगी अखोई आशा लै अखोई की पिसु पीबीगनी हाइना तमदा लेबा अखोई इबुंगसिंग तमदा लेबा इचिननाउसिंग अखोई की मतेंग पांगबिगनी अखोई की लेफाम पीबीगनी हाइबसे अखोई की थाजबने ICDS project Imphal East 1 Nation First at 75 campaign gu khusamnaduna Saksham Angalwadi and Portion 2.0 gi makada Vikshit Bharat Vikshit Manipur gi thoram Sombung Community Hall the pangthokre thoram du da ngang singda sanapot ki khuthang dagi mahi tambada season aba polam sing amasung masi yoiba chinjak takpa stall sing hangki saruk yakhiba singna ima gi mingda u pambi thasi थाकी थौरमदुग मरी लेनना अना आरामबमना थौरमसी मिपुम खुदिंगमक मसा मऊ फन थमननब पांदमदा पांगथोकपनी अंगांगसिंग मसा फहनबा मदी नुपीसिंगी फंगफम थोकपा हकसिंग फंगननब होनबनी हाइकी अंगनवादी असि लाइरिक तंबगी सरुक यावदबा पिजा पिथक खक्तमक ओइना उनरिबा असि हेना फगननसि हाइकी थौरमदुग मरी लेनना रॉबर्ट खेत्री मयुमना चौखटपा हाइबसी लेबाक अमदा लेरिबा मिपुम खुदिंगमक चौखटपा मथौ ताइ हाइना फोंगदोखि Right Nutrition Healthy Life haiba thimda tha asigi tara tretagi hoduna mathang thagi tara truk fawba tha amasumna pangthokadaba Rashtriya Poshan Ma amadi Saksham Anganwadi and Poshan 2.0 gi makhada Vikshit Bharat Vikshit Manipur Nation First at 75 campaign palan Social Welfare Department ki ICDS project Kaksing na susinduna Kaksing District ki Kairakta leiba Model Anganwadi Center Sector 4 da ngasi pangthokre Thoramadu the ICDS project Kaksing supervisor M Bimola amadi NG Nandita na resource person sing wen wangang ki ICDS project Kaksing supervisor sing ICDS project Kaksing inspector SS Okendrajit Anganwadi worker model Anganwadi center sector 4 gi koi badalaiba miyamsu sarugya ki ek pair ma ke naam Nation First at 75 campaign gi makhada u thabagi thoram su pangthoki No human rights without sign language rights haibathimda All Manipur Association of Deaf and Mute Nasinduna International Day of Sign Language ki thorum Major Khulda leba Manipur Press Club ta pangthokre thorum adu ka mari lenana hana invitation da hapkiba mioi amata laktabana maram oraga matam sangna pung ani makhai hena thorum adu pangthokpa yadana leiki tungda mari lenaba department ki mioi singa pau phaunaraba matungda Commissioner for Persons with Disabilities Manipur Waikom Birhari Deputy Director Social Welfare Langpuk Lakpam Dhanesor Founder Star Sign and School and Deaf D Vivitshan Saha Miss and Mr. Deaf India Bibirulo Lama amadi district kayadagi lakpa deaf and mute ki nupa nupi kayana sarugyaduna thoramadu makhasa thaki thoramadu mari leinana deaf and mute ki nupi masa amadi Mr. Deaf India Beberilu Lamana
ngasigi International Deaf and Mute ki thoromsi All Manipur Association of Deaf and Mute ki General Secretary Zakir Hussain na sinnanaba Rohan Film koba mioi amada sinaki Rohan Film koba mioi sina program adu yana basilage haina yana kraga thoramasigi matangda department singda karimata khanghalamdre ngasigi thaudoksi wangang bangamdraba wahai amata hongdokpa ngamdraba tola tarba singi asoiba oigadoribara haiki tola tarba singi manung channa leiriba deaf and mute khaktagi oiba thoramasida Rohan Film haiba mioi sina sillage haina haikraga tuminna leishin kiba si thamoi shokna nungaitaba phongdoki masi deaf and mute singi hak matpaga chap mane masigi matangda mari leba singda complain tawningi handaki thodok asi matungda thokaningde haiki Directorate of Ayush amadi National Ayush Mission Manipur ani nasinduna tarasoba Ayurveda Day gi thorom ngasi pangthokre Ayurveda for Peoples and Planet haiba thimda chingmairong da leiba classic grande pangthokpa thoromduda Health ki Special Secretary Kengo Juringla amadi Ayush ki Director Dr. A.K. Lokendro na thoromapu oiki Health ki Special Secretary Kengo Juringla na kanagumba mioi ama hakchang phana amadi nada yektana thamnaba honabada Ayurveda na loriba thodang se sukimatik yami lunana Manipur asi mahoksana medicinal plant marang kaina hoba mafam amasu oibana Ayush ki lamdadi khwaidagi khumang yangna sangshin bangamba lam ama oiri miyamna su Ayush ki lam asibu hena thajaba thamduna masibu hena saukhat hanana honaba mathok tai loinana department gi maikai dagi su Ayush ki laying pathaba sibu hena miyamda khangananaba health camp amadi awareness singsu pangthokli haiki Lakliba October 3 Loktak Day Celebration Committee na Kunipan Suba Loktak Day pangthoklagani haina Loktak Day Celebration Committee Komla Kongi President Asem Saratna Manipur Press Club ta paumi sanga unabada fongdorakli Saratna makha tarduna thoramsi mangtharakliba Loktak Part ki phibamasi matau karamna kangani haibagi paujel piduna sinbani thoramasi Manipur lengakna state level festival loina pukhatna na bohona biu lengakna tongan ba festival kia pangthokliba siga chap manana festival si lengakna pangthokpiu haiki Thasigi tara tretagi lakliba October ani fauba pangthoknariba swasthnari sasakta paribar abhiyan gi sarukam oina ngasi District Health Society Thobal amadi CAC yaripok ani na sinduna nomagi oiba free health camp ama CAC yaripok to pangthokre CAC Yaripoki Senior MO in charge Dr. L. Robinson na lusingduna satakiba health camp aduna mioi kayada skin medicine mental health eye na chingmasingi tongan ba layong sing lemna laying bagaloina hidak langthak singsu lemna phanghanki health camp aduga mari lena Dr. L. Robinson na swasthnari sasakta parivar abhiyan gi makhada pangthokliba health camp asi nupi oibisingi hakshelda ahenba mitiang changba masung matam pumbada paksana pangthokpa program ama oibana CAC yaripokna su tangai fadana pangthokpani haiki Voluntary Health Unit Committee VHUC RIMS na handak RIMS ta anaba ani leikidabada nungaitaba phongdokpaga loinana doctor da khut thaba amadi hospital gi pochai thugairambagi thawombu yaningdaba phongdorakli matungda anaba amasung doctor gi marakta wakhal tanadaba thoktaba mari lenaba authority na paikhatpa yaba pumba paikhatpiu haina phongdorakli maraksida break amatang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value oi aduga employment haibidi thabaki oina 48 million job ki opportunity legani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngak thokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free varicose veins consultation camp. Lagliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok jagadori. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida pau phobiro. Break itungda mohana tara noksari makha tarakpa pau pizari Technopol sita lambidagi ngarang security force na malem gi kaithel da lupa crore kaya gi oigadaba WY tablet lakh ama lising kun fare kilo tara humdoi lumba tablet singa du Kenbo bike ma da packet chatruk thok na haptuna purakpani Kenbo dubu thorokpa miyoy adudi security force lakpu ubudigi gari edu hundoklam laga chen kre hari police na drug amadi gari edu lokhatlaga tijen ma hokre amoromda Manipur Police tagi thadorokpa cherol magi matungina ngarang Thobal district ki ukhongsang mayai lekai thibu humbagi thabak chathabada ain thingkraba lalhaulup RPF PLA gi lieutenant ama mayimdagi fare hairi chahi humphumari suraba nupa amana chahi noribi nupi masa amagi ikai khumnaba manghali haibagi thodokta first track court number 1 Manipur ki special judge RK Memsa Devina miyo adubu mara leire haina laukthokre lisangani tarama panda thokiba thodok aduga mari lenana mara leire haina laukthokraba miyo adudi ningthaujam chawba chahi humphumari lapuba tera khunau khodak awangdagi ni hari nupi masa adugi apokpana lisangani tarama palgi December tarama thoida women police station mayang Imphal da wakat lakibagi matungina mahaki masa nupi adu lapupa tera khunau khodak awangdagi ningthaujam chawbana numitung matung pung ani makhairom tabada mahaki mayumda ikai khumnaba manghanna honaki police na case lokhalaga mathau taba investigation tawbaga loinana chenariba miyoi phagat kibani haidi defense counsel amasung special public prosecutor anina makoi gi oiba wafam sing court thamki special judge RK Memsana nakal ani gi wafam tarba matungda witnessing statement mari lenaba document ki matungina miyoi asina nupi masa asigi kai khumnaba manghanna hona ki haiba takle Pokso Act ki section 6 ki makhada charge frame tawraklagasu prosecution na act asigi matungina kudam sangdam puthokpa ngamkhidre Pokso Act lisingani tarani thoigi section 18 gi matungina chairak phangningai oi maramaduna ningthaujam chawba court na section 18 section 6 Pokso Act lisingani tarani thoigi matungina mara leire haina laukthokibani hairi Manipur bu ningkha tamna bhonabada British ki mayokta lanthengna achoba thodang lokiba General Longjam Roma gi ningsing thoram ngasi ke samthung longjam leirakta leiba General asigi sangai da pangthokre thoramadu mari leinana trust ki President Longjam Joychandrana Longjam Roma Manipur gi Puwari da yamna maru oiba thodang lokiba misak amani leihidraba si athoba pauna brajbasi gi ahanba oza amasu oirami chahi taret khuntakpa matamda ningthau gambir gi matamda awasing takthokpada soba thodang loramki General Longjam Romana lamdam asigidamakta loram thodang kaya adu ngasigi inkhalakliba naharol singda mayek sengna khanghanba mathau tai British ki mayokta sokna kiba landa Manipur Levy gi timda asoba thodang loduna lanthengna kiba lanmi amani loinana thangta gi lamda haithoi singthoiraba General Longjam Roma bu aikhoina kaidaunungda kaufam thokte haiki nupi ama sakhangdaba singna makokta thangna yalamlaga sanagi lik munkibagi thodok yaningde haiduna Imphal West ki phumlauda leiba all Phumlau Community Hall da wakat mifam phamkre wakat mifam duda stop crime against women nupi da thokpa crime lepiu thodok adu da chenaba miyoi thigatlu malem nganbi ki thodok yaningde haibana chingba play card singshu sizinaki wakat mifam adu gi saruka moina miyam gi rally ama su satkibaga loinana thodok adu yaningda bagi kholau kaya su lauki wakat mifam adu da sarugya kiba malem nganbi gi
Machanupi Moirangthem Puspana Thodok Adu Yumgi Mi Leitaba Tanjada Satharambani Nungtil Pobopta Asiguma Thodok Ama Satharamba Haibasi Angang Papawi Thodok Aduda Jenabani Haina Chingnaba Mioi Anishu Police-na Lokatuna Wahang Pauhang Tobada Jenaramdre Haibadagi Thadokre Mahaki Mamada Asiguma Crime Satharamba Singbu Phaduna Matik Chaba Chairak PBU Haiki Phare do moise chena de haina police na thadokre haiba paw ma khoina phange ngarang se mayam da pil tawning je khoi kya babu mara leiba mi je phabiyo cd ma je kano ICU da kama da leiriba October 10 amasung 13 da pangthokadaba Manipur Global Buyer Seller Meet lisangani kunmanga gi official website www.mgbsm ngasi official website una launch tokre Trade and Commerce Industry gi director Y Robitana launch tokiba thoromaduda Manitco gi managing director NG Roman MCCI gi secretary Anil Haurokcham vice president Vudabi Ramadi L Manoranjan treasurer MCCI Sargyaki Raising and accelerating of MSME performance RAM scheme gi makhada India lenga ki Directorate of Trade, Commerce and Industries amadi District Industries Center DIC Kaksing na punna sinduna numit nini sathagadaba Bandar Development Program VDP ma Kaksing Municipal Council gi conference hall da ngasi dagi hokre Taramduda Kaksing Bazar Business Welfare Association gi President Y Rajendra District Industries Center Kaksing gi General Manager is Nabu Kunja, Directorate of Trade, Commerce and Industries MSME gi OSD Deepak Khwairakpam Sarugyaki. Anisubha session da Director of Trade, Commerce and Industries OSD Deepak Khwairakpam na MSME scheme gi matang da Food Safety Officer Kaksing Sogaijam Shurendrona, Compliance and Quality Standards Edible Solutions Private Limited ki CEO Yaikumbana Marketing and Digital Enablement Haiba Hiram Singh da Resource Person Singh oina wangang ki Thoramaduda Directorate of Trade, Commerce and Industries na State asigi Imphal West, Imphal East, Bishnupur, Thobal, Chandel amasung Kaksing District ta District Industries Center singa punna khusamnaduna Vendor Development Program singshu pangthokre haiki Malemda Manipur bu masak takliba maming leiraba theater artist kaya puthokpada Aryan Theater asisu matamga chunaba mawongda semgatuna theater asibu amuk hanna ningthina Hinghanba Mathau Tare Haina Aryan Theater gi President A Syam Krishnan na phongdokre Wafamasi ngasi Imphal West District ki Wahengbam Lekai da leiba Yumjau Lairembi gi Laibung da pangthokpa Aryan Theater lingkhatkibagi chahi marfudra suba kumon palan thoramda phongdokhibani Thoramaduda Indian Council for Cultural Relations ki Journal Director Munish Ningthozam Art and Culture Department ki Joint Director J Dharmadas yauna Theater gi lamda maming leiraba mioi kya su sarugya laikhidraba artist singi mafamda laikatuna ikai khumnaba utki Thormaduda Syam Krishna na makhata na state sigi tongan ba lamda leiriba artist singna kunai sibu ohongbu purakpa amasung malemda lamda masibu masak takpada loriba thodangsi mipum khudingmakna khangfam thui haiki National Institute of Technology Manipur ki tarani thoi shuba annual convocation pangthoktuna mahiroi chaniga marfidra mangada degree certificate sing yantoklagani haina NIT Manipur ki director Professor DVLN Shoma Juiluna phongdokre Langol da leba NIT ki conference hall pangthokpa promising una bada mahakna makhata na tarani thoi shuba annual convocation si Manipur ki governor Ajay Kumar Bhala yauna masakna ba miyoi sing sargyagani NIT Manipur gi oina hojik faubada campus placement ta company nifu manga rom henbana BTech graduate mahiroi chad humpatra rom recruit tokre haiki Paumi Singna hangba wahangda NIT ki register Professor Kumuksham Tombana NIT Manipur lamdam sigi miyamna yengleba meeting asi khara hongdoklabadi NIT Manipur na India gi manungda leidiba institute singi ranking gi position da chama phawbada yawba soidana ngamgani haibagi thajaba lei haiki
Lomi singna kharif amasung rabi crops ki matam gi oiba pothok marang kaina puthokna na bohonabada kumbi asigi manungda leiba uchan lokmangi hautak lokol da isingi awaba leiramba singdagi kharador basu kokhanana ba lomi singi khanduna agriculture director Salam Peter na tube well hulakpada Sangailen Organic Farmer Producer Company Limited ki chairman KS Samu Sabana apian ba wafam phongdorkli Sangailen Organic Farmer Producer Company Limited ki chairman K. Samu Sabana Kumbi Municipal Council ki Ward number 2 Kumbi Saitupur ki usan Lokmang gi hautak amasung masigi akoiba lopam singda mai pakna ising pirabadi lomi singna double cropping toba matam gi manama sing pan mairen khongdrom torbot thabi kobi na chingba sing thabada ising phangdabagi awaba thengnaram khudingmak kokhananaba agriculture director Salam Peter da hairubada lomi miyam gi damakta thabak oina pangthorakpa sigi damakta thagatpa phongdokhi Nungshi Lanfa haina mingthonba Manipuri feature film gi yaifa thawni thorom Manipur Press Club ki Thangjing Hall da ngasi pangthokre director Kuku Salam gi debut oiriba film asigi writer na Monalisa Yengkhomni story madi screenplay na Pran Yungkhamni Hemabati Birjit Purnesori Gita Jitesori na chingba artist singna film asida saktam langli corruption amadi nungshi nungolda yumpham oibani haina film asigi director Kuku Salamna phongdorkli film ase nungshi nungon ka mari khara leinare aduga haujiki corruption toriba sugumba kitang mari leine Nungshi Lanfa haise sibagi lambi da ko yam wana thungnaba nungsi bai makta sinaba mem yawi dana ko adugi maram do oi Haurakli banaha singbu digital literacy pinanaba IGCRPF Manipur madi Nagaland sector na paikal iba khongthang gi saruk amoina ngasi mini secretariat Babuparada ani suba batch ki training program hangdokre naha kunthana saruk yaba training program hangdopagi thoramda nipan suba battalion CRPF ki commandant Chandrasekhar amadi Atei officer kayasu sarugiyaki thormaduda commandant Chandrasekhar na karigidamakda training program si paikhat libano haibagi matangda mamuttana wafam kayasu phongdokhi Miss Northeast 2025 ta sarugyaruna bagidamakta MUD Entertainment sinduna ngarang hotel yaiphabada grand audition pangthokre audition adudagi Manipur gi mahut sinanaba mioi ani khangatki mokoi sing aduna Thadoi Yumnam amadi Geneva Laikhuramni audition siga mari lenana MUD Entertainment ki founder Pangambam Maria Chanuna Manipur gi mahut sinduna Miss Northeast pageant saruk yarugadoriba contestant animakta miyamna pukning thogatpiu haiki Haujek sanabagi pawai khogi senior sports journalist Boyai Ningthozamdagi amuk lobise Lilong Horibi College na nupagi madi Mayay Lambi College Yumnam Huidrom na nupigi Manipur University Inter College Kabati Men and Women Tournament ki champion waikre Department of Sports Manipur University Kanchipur Gimeng Makhada Liberan College Luang Sangbam Sentuna Tha sigi tang kunithoi degi College Taramari na saruk yaduna Liberan College Luang Sangbam da no odd basis satharakhiba Manipur University Inter College Kabati Men and Women Tournament loisan kre tournament asigi ngachi chanakhiba nupagi aroiba match da Lilong Horibi College na Mayailambi College Yumnam Huidrombu point nifum dai kunthamapan da maithiba piduna champion oikhibani ngachi chanakhiba ahanba semifinal match da Mayailambi College na Kumbi College bu point yakhimapan kunithoi damadi anisuba semifinal match da Lilong Horibi College na Liberan College bu point nifum dai kunmari da maithiba piduna final changlakibani amaromda nupigi ngasi chanakhiba aroiba match na Mayailambi College na Lilong Horibi College bu point kunmanga tara tare ta maithiba piduna champion oikre ngasi chanakhiba nupigi ahanba semifinal match da Lilong Horibi College na Polisar College bu point kunthra mari kunma thoidamadi anisuba semifinal match da Mayailambi College na SK Women College bu point nipunithoi kunthani thoi da maithiba piduna final changlakibani makong mathang taraba team singda sililangni besingi maikai deki trophy sing piduna pongning thakotki
ISBA Haikruzam Manipur Police Sports Club amadi YMDO Hairangwai Thong Nifumapan Suba Senior Men's East-11 Volleyball Tournament ki semi-final sangkre. All Manipur Volleyball Association Meng Makada Tha Sigitang Taramapandagi Tim Kunitoi na Group Mari Thong na Khaidukuna Kumalampak Sports Complex sa Chathariba Nifumapan Suba Senior Men East-11 Volleyball Tournament ki ngachi sanakiba ahanba quarter final match ta YMDO Mayang Imphal na NSU Kumalampak pu set ahum ama ani suba quarter final match ta Manipur Police Sports Club na NYBA Naurembu set ahum sino ahum suba quarter final match ta YMDO Hairangwai Thong na DBA Thaubalbu set ahum sino amadi mari suba areba quarter final match ta ISBA Haikuruzam na SSC Senapati bu set ahum ani da maitiba piduna semi final sangkibani. Amaromda Association asina sinduna Sports Complex asida tha sikitang taramapandagi tim taranithoi na group mari thongna khaidukuna chathariba kunmari suba Sub-Junior Boys East-11 Volleyball Championship ki ngachi sanakiba ahanba quarter final match ta YMDO Mayang Imphal na PBA Paurabi bu set ahum sino ani suba quarter final match ta YPC Isokna NYBA Naurembu set ahum ani da ahum suba quarter final match ta ISBA Haikruzam na Pasi Kamjongbu set ahum sinoda madi mari suba reba quarter final match ta DBA Thawal na UNT Top Sipai bu set ahum sinoda maitiba piduna semi final sangkre. Kunithoi suba KSH Laihau DB Memorial Super Division Football League ki ngasi sanaki bam match ta AIFA Irengban na IYA Kakching bu maitiba pikre. District Sports Association DSA Kakching gi meng makada tha sigi tang kunma thoidagi tim tare na saruk yaduna DSA Kakching Playground chathariba Kunithoi suba KSH Laihau DB Memorial Super Division Football League ki ngasi sanaki bam match ta AIFA Irengban na IYA Kakching bu gol mapal amada maitiba pikibane. AIFA Irengban gi mai pakibgi gol singadu Francis na gol ahum amadi Johnson na gol ani sanki atopa gol mari aduna Hemanta Renedi Amarjit amadi Manithoi na sanki bane. Match asida maiti khiba IYA Kakching gi amatangarba gol aduna Paris na sanki. Ahanba Yumda Manau Sinaba Memorial First Division Football League ki ngasi sanaki ba match singda WYC Yumnam Kunomadi UFC Bishnupur mai pakre. District Sports Association DSA Bishnupur gi meng makada tha sigi tang taramanga dagi tim mapan group ani thongna khaiduktuna mini stadium DSA Bishnupur da sathariba ahanba Yumnam Manau Sinaba Memorial First Division Football League ki ngachi sanaki ba ahanba match ta WYC Yumnam Kunongna BFA Nachobu gol mapal amada maitiba pikre. Ani suba match ki sanakibada UFC Bishnupur na TYDA Taida Tobulbu gol ani amada maitiba pikhi. Yumnam Yaima Memorial East-11 Kendra Wise Mixed Kang Tournament ki ngasi sanaki bam match ta Wangoi Kendra Kangkut na Kundrapang Kendra Kangkut pu maitiba pikre. Manipur Kang Association gi meng makhada Wainam Kendra Kangkut na sinduna tha sigi tang kunmathoidagi Kangkut tarahumdoi na grumari thongna khaidukuna Radha Mandov Kainok Thongtak ta chathariba Yumnam Yaima Memorial East-11 Kendra Wise Mixed Kang Tournament ki ngasi sanaki bam match ta Wangoi Kendra Kangkut na Kundrapam Kendra Kangkut pu Panjal Kunthani thoi taramari da maitiba pikibane. Ahanba hapta Wangoi Kendra Kangkut na Panjal taranipan amadi ani subhapta Panjal taramari kapki. Kundrapam Kendra Kangkut na ahanba hapta Panjal manga amadi ani subhapta Panjal mapal kapki. Haying Kangchang asida Oinam Kendra Kangkut timbi amadi Kundrapam Kendra Kangkut puthibaga sanagane. Makatarakpa sanabagi pau pizari thasigi tang kuntaretagi October 25 fawba sathagaduriba district level inter-school trial cum selection test Imphal East district ki oina Kuman Lampakta discipline kuntareta pangthoklagani haina district youth affairs and sports officer Imphal East TS Mangisana thadurokpa cherolamana hairi. District asigi manungda leiba saruk gyaningba school gi sanaroi singna district youth affairs and sports officer Imphal East ki office tagi working day gi office order form loroba yagani hairi. Hauzik loisilakpada maruoiba paw amuka hanna pizari.
Rims ki Tamwana Changshilamba Khongjang Handokre Hayeng Ayuk Pung Nipandagi Mahosagumna Rims ta Analaying Bagi Thabak Satharagani. Manipur State Museum da artifact listing taragi mathakta khomjinduna thambangamba si awang nongpok state ki museum singi manungda mang thaduna chatli haina governor AK Valana haikre. Anoba GST na India bu listing ani nifu tareta malem gi sanmitlon khwaidagi faba ahum shuba laibak ohenba ngamlagani haina MP Leisemba Sana Zaubana fongdokre. Amasung Manipur ki Governor AK Valana saruk yaduna Governor Best Entrepreneur Award amasung Amias Outstanding Award listing ani kunmanga ngasi lanthokre. Masiga loina na ngasi gi oinadi ISTV News matang sida tension jari mireng tabi de punamakpu amuka hana kurumjari.